ꯃꯔꯛꯇꯗ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕꯤ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯅꯧꯕ ꯔꯥꯏꯇꯔ ꯑꯃꯈꯛ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ꯫ ꯑꯅꯧꯕ ꯔꯥꯏꯇꯔꯁꯤꯡꯕꯨꯁꯨ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ꯫ ꯋꯥꯔꯤꯒꯤ ꯃꯍꯥꯎꯗꯨ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯨꯡꯁꯤ ꯂꯥꯟꯐꯥ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯃꯣꯅꯥꯂꯤꯁꯥ ꯌꯦꯡꯀꯣꯛꯄꯝꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ꯫ ꯔꯥꯏꯇꯔ ꯑꯁꯤꯅ ꯃꯁꯥꯒꯤ ꯋꯥꯈꯜꯗꯒꯤ ꯁꯥꯒꯠꯆꯗꯨꯅ ꯏꯊꯣꯔꯛꯄ ꯋꯥꯔꯤꯁꯤꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ꯫ ꯂꯩꯖꯔꯦ ꯃꯣꯅꯥꯂꯤꯁꯥ ꯌꯦꯡꯀꯣꯛꯄꯝꯒꯤ ꯈꯨꯠꯏꯗ ꯅꯨꯡꯁꯤ ꯂꯥꯟꯐꯥ꯫ ꯁꯥꯏꯅꯤꯡ ꯒ꯭ꯔꯥꯟꯗꯦ ꯍꯣꯇꯦꯜꯗꯨꯒꯤ ꯕꯣꯜꯔꯨꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯑꯃ ꯇꯤꯜꯂꯤ꯫ ꯑꯆꯧ ꯑꯁꯥꯡꯒꯤ ꯄꯥꯔꯇꯤꯒꯤ ꯃꯑꯣꯡ ꯃꯥꯜꯂꯤ ꯇꯧꯔꯤꯕꯗꯣ꯫ ꯁ꯭ꯇꯦꯖ ꯃꯆꯥꯗꯨꯗ ꯂꯦꯞꯂꯒ ꯄꯣꯗꯤꯌꯝ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯨꯗ ꯂꯥꯎꯔꯤ꯫ 50,90,000 ꯉꯁꯤꯒꯤ ꯂꯥꯎꯖꯔꯤꯕ ꯑꯣꯛꯁꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯑꯦꯃꯥꯎꯟꯅꯤ ꯍꯥꯏꯅ ꯂꯧꯖꯔꯒꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ 70 ꯂꯥꯈ꯫ ꯁ꯭ꯄꯤꯀꯔ ꯅꯨꯄꯥꯗꯨꯅ 70 ꯂꯥꯈ ꯑꯆꯧꯕ ꯑꯦꯃꯥꯎꯟꯅꯤ꯫ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯑꯔꯩ ꯑꯔꯩꯕ ꯑꯦꯃꯥꯎꯟ ꯃꯁꯤꯡ ꯊꯥꯅꯔꯒ ꯑꯣꯛꯁꯟ ꯂꯥꯎꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯗꯤ ꯂꯝ ꯑꯗꯣ ꯂꯧꯍꯧꯅꯕ ꯀꯟꯅ ꯇꯥꯟꯅꯩ꯫ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯉꯁꯥꯏꯗꯒꯤ ꯋꯥ ꯉꯥꯡꯂꯝꯗꯕ ꯅꯨꯄꯥꯗꯣ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯂꯒ 2 crore ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯃꯉꯣꯟꯗ ꯂꯣꯏꯅ ꯑꯣꯟꯁꯤꯜꯂ ꯌꯦꯡꯅꯩ꯫ ꯁꯦꯀꯦꯟ 2-3 ꯂꯩꯔꯒ ꯐꯣꯀꯁ ꯂꯥꯏꯠꯇꯨꯒ ꯂꯣꯏꯅꯅ ꯄꯣꯗꯤꯌꯝꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯨꯅ ꯃꯈꯨꯠ ꯊꯤꯜꯂꯒ ꯂꯥꯎꯔꯛꯏ꯫ "Sold. This project has been sold to Mr. Paikhomba of Lamjingmera Company." ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯣ ꯈꯨꯕꯥꯛ ꯈꯨꯅꯔꯛꯏ꯫ ꯄ꯭ꯔꯣꯖꯦꯛ ꯑꯣꯏꯕ ꯐꯪꯍꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯈꯔꯁꯨ ꯌꯥꯎꯅꯔꯦ꯫ ꯄꯥꯏꯈꯣꯝꯕ ꯃꯌꯥꯝꯗꯣ ꯊꯑꯣꯏꯗꯅ ꯎꯞꯄꯤꯕ ꯁ꯭ꯄꯦꯛꯇꯣ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯍꯧꯒꯠꯂꯛꯂꯦ꯫ "Congratulations, Mr. Paikhomba." ꯃꯌꯥꯝꯗꯣ ꯋꯤꯁ ꯄꯤꯅꯔꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ "Thank you." ꯂꯣꯌꯨꯝꯕꯅ "ꯏꯕꯥꯏ ꯆꯠꯂꯁꯦ, ꯃꯔꯨ ꯑꯣꯏꯕ ꯆꯦ ꯆꯥꯡ ꯂꯣꯏ ꯁꯨꯔꯦ." ꯄꯥꯏꯈꯣꯝꯕꯅ "ꯑꯣꯀꯦ, ꯑꯗꯣ ꯃꯌꯥꯝ ꯑꯩ ꯈꯤꯇ ꯍꯟꯖꯔꯝꯃꯒꯦ." ꯁꯤ ꯍꯥꯏꯔꯒ ꯃꯄꯥꯟꯗ ꯄ꯭ꯔꯄꯞ ꯊꯣꯔꯛꯏ꯫ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯗ ꯂꯥꯛꯂꯒ ꯃꯥꯒꯤ ꯒꯥꯔꯤ ꯀꯥꯈꯠꯂꯤ꯫ ꯂꯣꯌꯨꯝꯕꯅ ꯊꯧꯔꯒ ꯒꯥꯔꯤꯗꯣ ꯍꯣꯇꯦꯜꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯥꯛꯍꯧꯕ ꯅꯣꯡꯁꯥꯕ ꯄꯥꯏꯈꯣꯝꯕꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯅꯣꯡꯁꯥꯕꯅ "ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯄꯟꯕ ꯄꯤꯔꯤꯕ ꯄꯥꯏꯈꯣꯝꯕ, ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ." ꯒꯥꯔꯤ ꯃꯅꯨꯡꯗꯅ ꯄꯥꯏꯈꯣꯝꯕꯅ "ꯁꯤ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯇꯥꯅꯕ ꯍꯣꯠꯅꯕꯗ ꯂꯥꯡꯊꯣꯛꯏ ꯄꯩꯁꯥ ꯃꯌꯥꯝꯁꯤꯗꯤ." ꯂꯣꯌꯨꯝꯕꯅ "ꯀꯔꯥꯏꯗꯩ ꯑꯩꯈꯣꯏꯁꯨ ꯊꯨꯟ ꯃꯩ ꯍꯧꯒꯩ ꯆꯦꯜꯂꯤꯕ ꯑꯗꯨꯅꯤ." "ꯏꯁꯦꯟ, ꯀꯩ ꯍꯥꯏꯒꯦ ꯏꯕꯥꯏ? ꯄ꯭ꯔꯣꯖꯦꯛꯁꯤ ꯌꯥꯝ ꯊꯨꯅ ꯍꯧꯖꯟꯅꯕ ꯇꯧꯁꯤ꯫ ꯀ꯭ꯔꯣꯔ ꯊꯥꯗꯔꯒ ꯇꯧꯔꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ." "ꯍꯣꯏ ꯏꯕꯥꯏ, ꯑꯊꯨꯕꯤꯗ ꯍꯧꯅꯕ ꯁꯤꯜꯂꯒꯦ꯫ ꯑꯗ ꯏꯕꯥꯏ, ꯀꯩꯅꯣ ꯑꯗꯨ ꯑꯗꯥꯅ ꯑꯃꯨꯛ ꯀꯣꯊ ꯂꯩꯗꯨꯕꯣ? ꯄ꯭ꯔꯣꯖꯦꯛꯁꯤ ꯁꯦꯝꯒꯠꯄꯒꯤ ꯂꯝ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯕ. ꯍꯥꯟꯅꯒꯤ ꯂꯝ ꯈꯔ ꯂꯩꯕꯗꯨꯗꯤ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗ ꯈꯔ ꯋꯥꯅ ꯊꯣꯛꯀꯗꯕ ꯃꯥꯜꯂꯦ. ꯑꯗꯨꯗꯤ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯅꯛꯅꯕꯒꯤ ꯂꯝ ꯑꯃ ꯑꯍꯥꯏꯕ ꯄꯩꯁꯥꯗꯨ ꯄꯤꯔꯒ ꯌꯥꯝ ꯊꯨꯅ ꯂꯩꯅꯕꯗꯣ." "ꯍꯣꯏ ꯏꯕꯥꯏ, ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯐꯥꯔꯝ ꯍꯥꯎꯁ ꯇꯧꯅ ꯇꯧꯕ ꯏꯪꯈꯣꯜ ꯃꯆꯥ ꯑꯃꯗꯤ ꯂꯩ ꯃꯥꯜꯂꯦ. ꯑꯗꯨ ꯑꯝꯇ ꯍꯪꯅꯔ ꯌꯦꯡꯒꯦ." "ꯑꯣꯀꯦ, ꯑꯗꯨꯒ ꯉꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯁꯛꯁꯦꯁ ꯑꯣꯏꯅ ꯐꯪꯕꯒꯤ ꯄꯥꯔꯇꯤ ꯁꯤꯜꯂꯨ." "ꯑꯣꯀꯦ, ꯑꯔꯥꯡꯐꯝꯁꯤꯃ ꯑꯩꯒꯤ ꯑꯔꯧ ꯁꯕꯖꯦꯛꯅꯤ." ꯄꯥꯏꯈꯣꯝꯕ ꯃꯆꯤꯟꯗꯣ ꯆꯤꯡꯈꯠꯂꯒ ꯍꯥꯏꯐꯦꯠ ꯇꯃꯪꯅꯣꯛꯏ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯍꯥꯞꯄꯦꯟ ꯑꯃ ꯁꯦꯠꯂꯒ ꯆꯩ ꯃꯇꯦꯛ ꯑꯃ ꯄꯥꯏꯔꯒ ꯂꯝꯕꯤꯗꯨꯗ ꯃꯕꯨꯛ ꯏꯀꯪ ꯀꯪꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯣ ꯀꯟꯅ ꯆꯦꯜꯂꯤ꯫ ꯊꯦꯝꯕꯨꯡꯅ "ꯆꯦꯊꯣꯏꯕꯤ!" ꯂꯧꯔꯤ ꯃꯌꯥꯗ ꯊꯔꯣꯏ ꯈꯨꯜꯂꯝꯕ ꯍꯦꯟꯊꯣꯏꯕꯤꯗꯣ ꯃꯃꯥꯏ ꯐꯠ ꯅꯣꯟꯈꯠꯂꯛꯏ꯫ "ꯍꯣ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯊꯦꯝꯕꯣꯡ, ꯅꯪꯅ ꯂꯥꯛ ꯀꯧꯔꯤꯗꯨꯕꯣ?" "ꯆꯦꯊꯣꯏꯕꯤ, ꯅꯣꯏ ꯏꯪꯈꯣꯜꯗ ꯁꯟ ꯆꯪꯍꯧꯔꯦ, ꯀꯣꯕꯤꯒ ꯂꯣꯏ ꯆꯥꯊꯣꯛꯍꯧꯔꯦ." "ꯍꯥ, ꯀꯩ ꯍꯥꯏꯕ? ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯏ ꯁꯟꯅꯣꯕ?" ꯍꯦꯟꯊꯣꯏꯕꯤ ꯊꯔꯣꯏ ꯍꯥꯞꯄ ꯆꯦꯔꯪꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯁꯣꯔꯣꯛꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯌꯨꯝꯂꯣꯝꯗ ꯆꯦꯜꯂꯛꯂꯒ ꯏꯪꯈꯣꯜꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯦꯟꯊꯣꯏꯕꯤ ꯁꯝꯕꯜꯒꯗꯣ ꯐꯟ ꯍꯦꯛꯇ ꯆꯣꯡꯉꯤ꯫ "ꯍꯦꯅꯦꯍꯦ, ꯀꯅꯥꯏ ꯁꯟꯅꯣ? ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥꯁꯤꯡꯁꯤꯗꯤ! ꯆꯣ!"
ꯊꯦꯝꯕꯨꯡꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠꯀ ꯍꯣꯜꯂꯒ ꯇꯥꯟꯅꯔꯛꯏ ꯆꯦ ꯊꯣꯏꯕꯤ ꯀꯣꯕꯤꯁꯤꯗꯤ ꯐꯖꯔꯦ ꯀꯅꯥꯏ ꯁꯟꯗꯣ ꯑꯁꯤꯕꯣ ꯃꯃꯥꯡꯒꯤ ꯏꯃꯥꯕꯣꯍꯩꯒꯤꯅꯦ ꯏꯃꯥꯕꯣꯍꯩꯗꯤ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯍꯅꯨꯕꯤ ꯃꯀꯣꯛ ꯇꯥꯡꯕꯤꯗꯣ ꯍꯣꯏ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯣ ꯁꯛꯅ ꯃꯔꯣꯜ ꯑꯃ ꯀꯛꯏꯕ ꯃꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ ꯃꯆꯥ ꯃꯁꯨꯗ ꯅꯠꯇꯅ ꯁꯟꯁꯤꯕꯣ ꯍꯦꯛ ꯌꯥꯎꯅ ꯐꯠꯇꯦꯗꯀꯣ ꯆꯦ ꯊꯣꯏꯕꯤ ꯀꯣꯕꯤꯁꯦ ꯑꯩ ꯄꯨꯈ꯭ꯔꯒꯦ ꯍꯦꯛ ꯌꯥꯔꯦ ꯅꯪ ꯃꯁꯨ ꯈꯦꯠꯇꯣꯏꯗ ꯇꯧ ꯂꯩ ꯀꯨꯞꯁꯨ ꯆꯥꯔꯨꯒꯦ ꯍꯥꯏꯕ ꯌꯥꯔꯦ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯅꯦ ꯁꯤꯡꯖꯨ ꯁꯨꯅꯕ ꯊꯕꯥꯁꯅꯥꯗ ꯄꯤꯈ꯭ꯔꯒꯦ ꯁꯤ ꯍꯥꯏꯔꯒ ꯀꯣꯕꯤꯗꯣ ꯍꯦꯛ ꯄꯦꯛ ꯊꯨꯗꯦꯛꯀꯦ ꯇꯧꯕꯒ ꯑꯁ ꯈꯤꯇꯗꯤ ꯄꯤꯌꯨꯗ ꯁꯦ ꯀꯣꯕꯤ ꯃꯅꯥꯁꯤ ꯄꯨꯈ꯭ꯔꯣ ꯁꯤ ꯆꯥꯔꯗꯤ ꯌꯥꯔꯦ ꯌꯥꯝ ꯆꯥꯁꯤꯜꯂꯒꯅꯦ ꯅꯈꯣꯡ ꯑꯃꯨꯛ ꯍꯥꯝꯗꯗꯅ ꯑꯁ ꯂꯤꯛꯇꯤ ꯂꯤꯛꯍꯦ ꯆꯦ ꯊꯣꯏꯕꯤ ꯅꯪꯁꯨ ꯌꯥꯔꯦ ꯆꯠꯂꯣ ꯍꯣ ꯆꯠꯂꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯊꯦꯝꯕꯨꯡ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯏꯃꯥꯎ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯏꯕꯦꯁꯅꯥꯗꯨ ꯊꯣꯔꯛꯏ ꯉꯁꯥꯏꯗꯒꯤ ꯀꯔꯥꯏ ꯆꯠꯂꯨꯔꯤꯅꯣ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯗꯅ ꯅꯣꯡ ꯈꯔ ꯇꯥꯈꯤꯕꯗꯨꯗ ꯊꯔꯣꯏ ꯀꯥꯈꯠꯂꯝꯅꯤꯅ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯂꯨꯏꯅꯤ ꯐꯅꯗꯤ ꯆꯥꯎꯔꯦ ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯔꯅꯨ ꯀꯩꯗꯧꯒꯦ ꯌꯥꯔꯦꯕ ꯏꯃꯥ ꯁꯦ ꯀꯣꯕꯤꯁꯦ ꯁꯟꯅ ꯈꯔ ꯆꯥꯕ ꯍꯧꯔꯝꯃꯤ ꯑꯗꯨꯒꯤ ꯑꯃꯅꯤ ꯍꯦꯛꯇꯛꯂꯕ ꯍꯣꯔꯦꯟ ꯏꯟꯗꯣꯝꯆꯥ ꯍꯣꯏꯗꯅꯦ ꯁꯤꯡꯖꯨ ꯁꯨꯅꯕ ꯈꯔ ꯄꯤꯈ꯭ꯔꯣ ꯑꯗꯨꯒ ꯑꯩꯒꯤ ꯐꯅꯦꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯑꯩ ꯂꯩꯈꯣꯝ ꯄꯛꯏꯁꯦ ꯄꯨꯈ꯭ꯔꯤꯗ ꯑꯝꯇ ꯆꯥꯝꯊꯣꯛꯎꯈꯤꯒꯦ ꯏꯕꯦꯁꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ ꯍꯦꯟꯊꯣꯏꯕꯤꯁꯨ ꯕꯥꯇꯤꯜ ꯑꯃ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤꯗ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯏ ꯊꯕꯥꯁꯅꯥ ꯊꯣꯡꯒꯥꯜꯗꯒꯤ ꯀꯧꯗꯅ ꯆꯪꯉꯛꯏ ꯊꯣꯏꯕꯤ ꯃꯥꯆꯧꯕꯤ ꯍꯦꯟꯊꯣꯏꯕꯤꯅ ꯊꯕꯥ ꯑꯩꯁꯤ ꯂꯩꯌꯦ ꯊꯕꯥꯁꯨ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯑꯣꯏꯅ ꯂꯥꯛꯏ ꯍꯦꯟꯊꯣꯏꯕꯤꯅ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯣꯇꯦꯜ ꯆꯠꯀꯦꯅ ꯊꯣꯔꯛꯄ ꯅꯪ ꯉꯁꯥꯏ ꯊꯔꯣꯏ ꯈꯨꯜꯂꯛꯑꯦ ꯍꯥꯏꯗꯣ ꯀꯌꯥꯝ ꯌꯥꯝꯒꯦ ꯃꯌꯥꯝ ꯌꯥꯝꯃꯤꯍꯦ ꯀꯧꯇꯥ ꯑꯆꯧꯕꯗꯣ 7-9 ꯊꯣꯡꯅꯤ ꯑꯩ ꯄꯨꯕꯤꯈ꯭ꯔꯒꯦ ꯍꯣꯇꯦꯜꯗ ꯂꯥꯛꯄ ꯃꯤꯅ ꯂꯧꯖꯅꯕ ꯍꯣꯏ ꯑꯩꯁꯨ ꯉꯥꯛ ꯂꯩꯔꯗꯤꯅꯦ ꯍꯣꯇꯦꯜ ꯊꯣꯛꯀꯦꯅ ꯇꯧꯔꯝꯕꯅꯤ ꯏꯕꯦꯁꯅꯥꯅ ꯃꯥꯡꯒꯣꯜꯗꯩ ꯀꯧꯔꯛꯏ ꯊꯣꯏꯕꯤ ꯊꯕꯥꯁꯅꯥ ꯂꯥꯛꯈꯤꯕ꯭ꯔꯣ ꯊꯕꯥꯁꯅꯥꯅ ꯃꯥꯆꯧꯕꯤ ꯑꯩꯁꯨ ꯁꯤꯗ ꯂꯩꯌꯦ ꯂꯥꯛꯑꯣ ꯀꯥꯔꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯁꯨꯃꯥꯡꯂꯣꯝꯗ ꯀꯥꯈꯠꯂꯛꯂꯦ ꯏꯕꯦꯁꯅꯥꯅ ꯊꯕꯥ ꯅꯪꯕꯨ ꯍꯣꯇꯦꯜ ꯊꯣꯛꯇꯧꯔꯕ꯭ꯔꯣ ꯍꯣꯏ ꯃꯥꯆꯧꯕꯤ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯉꯁꯥꯏ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯩꯅ ꯁꯤꯗ ꯊꯣꯏꯕꯤꯒꯤ ꯊꯔꯣꯏ ꯈꯨꯜꯂꯦꯗꯣ ꯌꯣꯟꯕꯤꯒꯦꯅ ꯂꯧꯕ ꯂꯥꯛꯏꯕ ꯏꯕꯦꯁꯅꯥꯅ ꯍꯣꯏꯅꯦ ꯏꯆꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯕꯅꯤꯅꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯇꯧꯔꯤ ꯑꯩꯈꯣꯏꯒꯤ ꯑꯃꯁꯤꯅꯅꯦ ꯉꯥꯡꯅꯕ ꯌꯥꯗꯦ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯔꯤꯕ ꯍꯦꯟꯊꯣꯏꯕꯤꯅ ꯍꯦꯔꯥ ꯏꯃꯥ ꯑꯩꯕꯨ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯁꯨꯄꯥꯡ ꯄꯥꯡꯗꯗꯧꯅ ꯊꯕꯥꯁꯅꯥ ꯅꯣꯛꯏ ꯒ꯭ꯌꯥꯟ ꯇꯥꯕꯩ ꯋꯥꯗꯤ ꯃꯥꯅ ꯗꯃꯥꯗ ꯍꯦꯜꯂꯤꯗ ꯃꯥꯆꯧꯕꯤ ꯑꯩꯁꯨ ꯉꯁꯥꯏꯗꯣ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯁꯤꯔꯅ ꯈꯟꯕ ꯑꯗꯣ ꯏꯁꯥ ꯈꯔ ꯉꯝꯗꯗꯅ ꯆꯠꯇ꯭ꯔꯤ ꯅꯕꯥꯅꯤ ꯃꯥꯟꯅꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦꯅꯦ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗ꯭ꯔꯦꯕ ꯁꯦ ꯅꯐꯤꯅꯔꯣꯜꯒꯗꯣ ꯍꯣꯡꯗꯣꯛꯑ ꯏꯪꯉꯅꯤ ꯕꯦꯝꯃ ꯁꯤ ꯍꯥꯏꯔꯒ ꯍꯦꯟꯊꯣꯏꯕꯤꯗ ꯐꯅꯦꯛꯇꯣ ꯄꯤ ꯍꯦꯟꯊꯣꯏꯕꯤꯁꯨ ꯐꯅꯦꯛꯇꯣ ꯍꯣꯡꯗꯣꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯊꯕꯥ ꯍꯌꯦꯡꯁꯤ ꯏꯕꯥꯅꯤ ꯕꯖꯥꯔ ꯆꯠꯂꯨꯁꯤꯔꯥ ꯀꯩ ꯂꯩꯒꯦ ꯑꯩꯈꯣꯏ ꯅꯥꯎꯕꯒꯤ ꯍꯤꯗꯥꯛ ꯀꯩꯀꯥ ꯂꯩꯔꯨꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯃꯁꯤꯡ ꯁꯨꯅ ꯐꯪꯗꯦꯕ ꯍꯣꯏ ꯑꯩ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯄꯥꯕꯗ ꯑꯝꯇ ꯍꯪꯉꯛꯈꯤꯒꯦ ꯕꯥꯇꯣꯟꯕꯨꯗꯤ ꯑꯩ ꯍꯥꯏꯅꯒꯦꯅꯦ ꯑꯗ ꯅꯪꯗ ꯌꯥꯎꯁꯦ ꯍꯣꯏꯗ ꯆꯠꯂꯒ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯑꯩ ꯆꯠꯂꯒꯦꯕ ꯏꯃꯥꯅ ꯊꯣꯔꯛꯇ꯭ꯔꯤꯅ ꯁꯣꯟꯕ ꯂꯣꯏꯔꯝꯃꯅꯤ ꯍꯦꯟꯊꯣꯏꯕꯤꯅꯁꯨ ꯍꯣꯏꯁꯦ ꯊꯔꯣꯏꯁꯦ ꯄꯨꯈ꯭ꯔꯣ ꯑꯗꯨꯒꯅꯦ ꯁꯦ ꯀꯣꯕꯤ ꯑꯃꯅꯤ ꯁꯤꯡꯖꯨ ꯃꯌꯥꯟꯒꯤ ꯄꯥꯏꯈ꯭ꯔꯣ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕꯅ ꯄ꯭ꯔꯣꯖꯦꯛꯇꯨ ꯐꯪꯕꯒꯤ ꯂꯝꯖꯤꯡ-ꯃꯩꯔꯥ ꯀꯝꯄꯅꯤꯒꯤ ኤꯝꯄ꯭ꯂꯣꯌꯤ ꯈꯨꯗꯤꯡꯃꯛ ꯄꯨꯜꯂꯒ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯁꯤꯜꯂꯝꯃꯤ ꯄꯥꯔꯇꯤ ꯃꯔꯛ ꯊꯠꯅ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃ ꯇꯧꯔꯛꯏ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯂꯝꯕ ꯂꯥꯡꯂꯝꯕ ꯄꯨꯝꯅꯃꯛꯇꯣ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯂꯣꯌꯨꯝꯕꯅ ꯉꯁꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯤꯀꯨꯞꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯄꯨꯔꯤꯕ ꯂꯝꯖꯤꯡꯕ-ꯃꯩꯔꯥ ꯀꯝꯄꯅꯤ ꯑꯁꯤꯒꯤ CEO ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯁꯔ ꯄꯥꯏꯈꯣꯝꯕꯕꯨ ꯋꯥꯍꯩ ꯈꯔꯗꯪ ꯊꯝꯕꯤꯅꯕ ꯍꯥꯏꯖꯔꯤ ꯄꯥꯏꯈꯣꯝꯕ ꯐꯝꯐꯝꯗꯒꯤ ꯍꯧꯒꯠꯂꯒ ꯃꯌꯥꯝ ꯃꯥꯡꯗ ꯊꯣꯔꯛꯏ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗꯣ ꯇꯞꯅ ꯂꯧꯔꯒ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯊꯧꯔꯝꯁꯤꯗ ꯂꯦꯡꯕꯤꯔꯛꯂꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯐꯪꯂꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤ
ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯁꯤꯗ ꯍꯦꯟꯂꯨꯝ ꯑꯦꯟ ꯍꯦꯟꯗꯤꯀ꯭ꯔꯥꯐꯀꯤ ꯄ꯭ꯔꯗꯛꯁꯤꯡ ꯄꯨꯊꯣꯛꯄ, ꯕꯤꯖꯤꯅꯦꯁꯀꯤ ꯂꯝꯗ ꯀꯥ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯃꯗꯤ ꯄ꯭ꯔꯣꯐꯤꯇꯦꯕꯜ ꯑꯣꯏꯕ ꯃꯑꯣꯡꯗ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯔꯤ꯫ ꯃꯁꯤꯅ ꯂꯝꯖꯤꯡ-ꯃꯩꯔꯥ ꯀꯝꯄꯅꯤ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯅꯕ ꯍꯣꯠꯅꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯁꯤ ꯍꯥꯏꯔꯒ ꯇꯦꯟꯁꯤꯟꯖꯒꯦ꯫ ꯑꯣꯀꯦ, ꯀꯦꯔꯤ ꯑꯣꯟ꯫ ꯃꯌꯥꯝꯗ ꯈꯨꯕꯥꯛ ꯍꯧꯅ ꯈꯨꯅꯔꯛꯂꯦ꯫ ꯄꯥꯏꯈꯣꯝꯕ ꯄꯥꯔꯇꯤꯗ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯃꯤ ꯈꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ꯫ ꯂꯣꯌꯨꯝꯕꯗꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯏ꯫ ꯑꯧꯅꯦ ꯆꯧꯕꯤ, ꯍꯣꯏ ꯄꯥꯏꯍꯜꯂꯛꯀꯦ꯫ ꯄꯥꯏꯈꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ, ꯏꯕꯥꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯃꯌꯥꯝ ꯃꯔꯛꯇꯨꯗ, ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ꯫ ꯀꯩꯗꯧꯔꯦ? ꯅꯦꯆꯧꯕꯤꯅ ꯐꯣꯟ ꯇꯧꯔꯛꯏ, ꯁꯦ꯫ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯄꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯐꯣꯟꯗꯨ ꯂꯧꯔꯒ, ꯍꯜꯂꯣ, ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯄ꯭ꯔꯃꯣꯗꯤꯅꯤꯅ, ꯉꯁꯤ ꯅꯨꯃꯤꯠ ꯐꯠꯇꯦꯅꯦ, ꯃꯤꯒꯤ ꯃꯌꯨꯝꯗꯅꯦ ꯂꯦꯛꯄ ꯆꯥꯕ ꯇꯧꯍꯩꯗꯦꯀꯣ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ꯫ ꯍꯣ ꯌꯥꯔꯦ, ꯑꯩ ꯌꯧꯔꯛꯑꯒꯦ꯫ ꯍꯧꯅꯕꯤ ꯍꯧꯅꯗꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯑꯩꯅ ꯉꯁꯤꯗꯤꯅꯦ ꯄꯨꯡ 9ꯒꯤ ꯃꯇꯨꯡꯗ ꯂꯥꯏ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯂꯩ, ꯐꯠꯇꯦ ꯇꯧꯍꯩꯗꯦ, ꯉꯟꯇꯥꯅ ꯍꯜꯂꯛꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛ ꯄꯨꯡ 9 ꯇꯥꯗꯧꯔꯁꯤꯐꯥꯎ ꯍꯜꯂꯛꯇꯦꯕ ꯅꯪ꯫ ꯌꯥꯔꯦꯕ ꯏꯃꯥ, ꯊꯝꯃꯣ, ꯑꯩ ꯂꯥꯛꯑꯒꯦ꯫ ꯁꯤ ꯍꯥꯏꯔꯒ ꯀꯣꯜꯗꯣ ꯐꯠ ꯀꯛꯊꯠꯂꯤ꯫ ꯑꯗꯨꯒ ꯐꯣꯟꯗꯣ ꯂꯣꯌꯨꯝꯕꯗ ꯑꯃꯨꯛ ꯄꯤꯔꯛꯏ꯫ ꯏꯕꯥꯏ, ꯑꯩꯈꯣꯏ ꯅꯦꯆꯧꯕꯤꯒꯤ ꯂꯥꯏꯅ ꯃꯤ ꯆꯥꯕ ꯅꯨꯃꯤꯠ ꯇꯥꯏꯌꯦꯗꯣ ꯇꯧꯔꯛꯏꯔꯣ? ꯇꯧꯒꯦꯂꯦ ꯈꯪꯉꯗꯤ ꯀꯩꯗꯧ ꯐꯣꯟꯗꯣ ꯄꯥꯏꯔꯤꯅꯣ? ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯀꯗꯥꯏꯗꯩ ꯂꯥꯏ ꯇꯤꯟ ꯄꯪꯊꯥ ꯊꯥꯖꯗꯅ꯫ ꯑꯩꯁꯨ ꯑꯍꯥꯟꯕꯗ ꯌꯥꯝ ꯄꯥꯏꯖꯔꯝꯗꯕꯅꯤꯗ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯪꯇꯧ ꯇꯧꯔꯛꯄꯗꯨꯗ ꯄꯥꯏꯔꯒꯦꯅ ꯄꯥꯏꯔꯤꯕ꯫ ꯄꯥꯏꯅꯤ ꯅꯪ꯫ ꯐꯔꯦ, ꯅꯪ ꯃꯌꯥꯝꯁꯨ ꯂꯣꯏꯁꯤꯜꯍꯧꯔꯣ, ꯑꯩ ꯆꯠꯅꯕ ꯇꯧꯔꯝꯒꯦ꯫ ꯐꯅꯤ, ꯏꯕꯥꯏ ꯌꯧꯕꯤꯔꯣ, ꯂꯥꯏꯅ ꯆꯥꯗ꯭ꯔꯤꯉꯩ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯂꯣꯌꯨꯝꯕꯗ ꯇꯩꯅ ꯌꯦꯡꯉꯒ, ꯀꯤꯟ ꯑꯣꯏ ꯆꯥꯅꯤꯅ꯫ ꯁꯣꯝꯗꯅ ꯃꯃꯥꯝꯆꯥꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ꯫ ꯏꯕꯦꯁꯅꯥꯅ ꯃꯆꯥꯅꯨꯄꯤꯗ, ꯊꯣꯏꯕꯤ, ꯅꯧꯄꯥꯗꯣ ꯀꯧꯊꯣꯛꯄꯤꯔꯣ, ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯍꯦꯟꯊꯣꯏꯕꯤ ꯃꯧꯄꯥ ꯅꯨꯄꯥ ꯅꯥꯎꯕꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯅꯥꯎꯕꯅ ꯃꯥꯒꯤ ꯇꯦꯕꯜꯗ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯇꯣꯝꯕ, ꯍꯥꯎ ꯆꯦ, ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ ꯂꯥꯛꯑꯒꯦ꯫ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯗꯣ ꯆꯥꯛ ꯆꯥꯕ ꯊꯣꯡꯃꯤꯟꯅꯔꯛꯂꯦ꯫ ꯏꯕꯦꯁꯅꯥꯅ ꯆꯥꯛ ꯊꯤꯕ ꯍꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯊꯣꯏꯕꯤ ꯆꯪꯁꯤꯜꯂꯒ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯤ꯫ ꯏꯕꯦꯁꯅꯥꯅ, ꯁꯦ, ꯑꯇꯣꯝꯕ ꯆꯥꯕ ꯍꯧꯔꯣꯁꯦ꯫ ꯅꯥꯎꯕꯅ, ꯌꯥꯅꯤ, ꯏꯃꯥꯒꯤ ꯆꯦꯒꯁꯨ ꯊꯤꯗꯣꯔꯛꯑꯣ꯫ ꯍꯦꯟꯊꯣꯏꯕꯤꯅ, ꯊꯤꯔꯅꯤꯌꯦ, ꯅꯪ ꯆꯥꯕ ꯍꯧꯔꯣ, ꯏꯪꯉꯅꯤ꯫ ꯅꯥꯎꯕꯅ, ꯑꯩ ꯑꯗꯨꯝ ꯉꯥꯏꯒꯦ꯫ ꯍꯦꯟꯊꯣꯏꯕꯤ ꯃꯧꯄꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯛꯏ, ꯑꯗꯨꯒ ꯊꯕꯛꯇꯨ ꯌꯥꯡꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ꯫ ꯏꯕꯦꯁꯅꯥꯅ, ꯑꯇꯣꯝꯕ ꯀꯔꯤ ꯍꯥꯞꯄꯛꯎꯒꯦ? ꯌꯥꯔꯅꯤ ꯏꯃꯥ꯫ ꯑꯗꯨ ꯏꯃꯥ, ꯏꯆꯥꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯝꯇ ꯂꯩꯕꯤꯌꯨꯕ꯫ ꯁ꯭ꯀꯨꯜꯗ ꯏꯃꯥꯟꯅꯕꯅ ꯃꯥꯒꯤ ꯂꯩꯔꯛꯑꯦꯅ ꯄꯨꯔꯛꯏ꯫ ꯍꯥꯔꯠ ꯕꯤꯠꯁ ꯑꯣꯟꯅꯕ ꯃꯤꯇꯔ, ꯑꯣꯛꯁꯤꯖꯦꯟ ꯂꯦꯚꯦꯜ ꯑꯣꯟꯅꯕ ꯀꯥꯁꯨ ꯌꯥꯝ ꯌꯥꯎꯖꯥꯠꯅꯤ, ꯑꯩꯁꯨ ꯑꯝꯇ ꯂꯩꯕꯤꯌꯨ꯫ ꯍꯦꯟꯊꯣꯏꯕꯤꯅ, ꯁ꯭ꯃꯥꯔꯠ ꯋꯥꯆꯄꯨ ꯁ꯭ꯀꯨꯜꯗ ꯁꯤꯕ ꯌꯥꯅꯔꯕ꯭ꯔꯣ? ꯌꯥꯏꯌꯦ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯁꯤꯌꯦ, ꯏꯆꯦ ꯑꯝꯇ ꯂꯩꯕꯤꯌꯨ, ꯑꯗꯨ ꯁꯤꯔꯗꯤ ꯍꯥꯔꯠ ꯕꯤꯠꯁꯨ ꯃꯦꯟꯇꯦꯟ ꯇꯧꯕ ꯉꯝꯃꯅꯤ ꯑꯩꯁꯨ꯫ ꯏꯕꯦꯁꯅꯥꯅ, ꯍꯣꯏ, ꯂꯩꯁꯤ, ꯍꯟꯗꯛ ꯕꯕꯥꯒꯤ ꯄꯦꯟꯁꯟꯒꯤꯅꯦ ꯇꯣꯂꯣꯞ ꯍꯦꯛ ꯐꯪꯕꯒ ꯂꯩꯁꯤ, ꯆꯥꯔꯣ꯫ ꯅꯥꯎꯕ ꯏꯁꯨꯛ ꯁꯨꯛꯊꯔꯒ, ꯕꯕꯥꯒꯤ ꯄꯦꯟꯁꯟꯗꯤ ꯆꯥꯡ ꯅꯥꯏꯅꯁꯨ ꯐꯪꯗꯦ, ꯊꯪꯅꯕ ꯐꯪꯗꯕ ꯊꯥꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤꯗꯨꯅꯤ꯫ ꯍꯦꯟꯊꯣꯏꯕꯤꯅ, ꯑꯩꯈꯣꯏꯒꯤ ꯑꯇꯣꯝꯕꯅ ꯌꯥꯝ ꯄꯥꯝꯂꯗꯤ ꯕꯕꯥꯒꯤ ꯄꯦꯟꯁꯟ ꯉꯥꯏꯗ꯭ꯔꯁꯨ ꯏꯆꯦꯅ ꯂꯩꯕꯤꯅꯤꯗ꯫ ꯅꯥꯎꯕ ꯍꯔꯥꯎꯅ, ꯑꯍꯣꯏꯕꯔꯦ ꯏꯆꯦ? ꯇꯧꯕꯇꯕꯨꯅꯦ, ꯅꯪ ꯃꯔꯝ ꯃꯣꯛꯇꯕꯗꯤ ꯌꯥꯔꯣꯏ꯫ ꯍꯣꯏ ꯏꯆꯦ꯫ ꯅꯥꯎꯕꯁꯨ ꯍꯔꯥꯎꯅ ꯆꯥꯛꯇꯨ ꯆꯥꯈ꯭ꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯒ ꯍꯤꯗꯥꯛ ꯒꯨꯂꯤ ꯆꯥꯅꯕ ꯅꯥꯎꯕꯗꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯕꯤꯒ ꯏꯕꯦꯁꯅꯥꯒꯅ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯍꯧꯏ꯫ ꯀꯣꯟ ꯐꯦꯡꯅ, ꯏꯃꯥ, ꯍꯌꯦꯡꯗꯤ ꯑꯩ ꯊꯕꯥꯁꯅꯥꯒ ꯕꯖꯥꯔ ꯆꯠꯂꯨꯒꯦ, ꯑꯩꯈꯣꯏ ꯅꯥꯎꯕꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯅꯕ꯫ ꯍꯣꯏ, ꯅꯥꯎꯕꯒꯤꯁꯨ ꯗꯣꯛꯇꯔꯗ ꯆꯦꯛ ꯑꯞ ꯆꯠꯄ ꯃꯇꯝꯁꯨ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ, ꯅꯄꯥꯒꯤ ꯄꯦꯟꯁꯟꯁꯤꯅꯅꯦ ꯆꯥꯡ ꯅꯥꯏꯅ ꯐꯪꯕ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯕ꯫ ꯍꯦꯟꯊꯣꯏꯕꯤ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛ ꯈꯜꯂꯒ, ꯏꯃꯥ,
ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤ ꯕꯕꯥꯒꯤ ꯊꯥꯒꯤ ꯄꯦꯟꯁꯟꯗꯨꯒ ꯏꯃꯥꯒꯤ ꯑꯪꯒꯟꯋꯥꯗꯤꯒꯤ ꯐꯪꯂꯛꯄ ꯁꯦꯜꯁꯤꯅꯕꯨꯗꯤ ꯆꯥꯕ ꯊꯛꯄꯩ ꯀꯣꯟꯅꯔꯁꯨ ꯅꯥꯎꯕꯒꯤ ꯑꯅꯥ ꯂꯥꯌꯦꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤꯁꯨ ꯇꯝꯕꯒꯤꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕ ꯊꯕꯛ ꯊꯤꯕ ꯆꯠꯂꯒꯦ ꯏꯍꯤ ꯅꯪꯅ ꯀꯔꯤꯒꯤ ꯑꯗꯨꯒꯤ ꯋꯥꯔꯤꯕꯅꯣ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯅ ꯉꯝꯃꯤꯉꯩ ꯍꯣꯠꯅꯅꯤ ꯏꯃꯥꯒꯤꯁꯨ ꯉꯝꯃꯤꯉꯩ ꯍꯣꯠꯅꯧ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯍꯥꯏꯕꯅꯤ ꯍꯣꯏꯁꯦ ꯑꯗꯨꯅꯅꯦ ꯀꯣꯟꯅ ꯏꯪꯅ ꯇꯞꯅ ꯈꯟꯅꯕ ꯍꯥꯏꯗꯨꯅꯤ ꯂꯣꯏꯁꯜꯂꯣ ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯏꯈꯣꯝꯕ ꯊꯕꯛ ꯆꯠꯅꯕ ꯊꯣꯔꯛꯏ ꯐꯨꯔꯤꯠ ꯈꯨꯗꯥꯡꯗꯨ ꯁꯦꯝꯅ ꯁ꯭ꯇꯦꯌꯔꯗꯒꯤ ꯀꯨꯝꯊꯔꯛꯏ ꯏꯃꯥ ꯍꯣꯏ ꯏꯃꯧ ꯄ꯭ꯔꯃꯣꯗꯤꯅꯤ ꯆꯥꯛꯈꯨꯝꯗꯒꯤ ꯄ꯭ꯔꯞ ꯊꯣꯔꯛꯏ ꯏꯕꯨꯡ ꯑꯆꯧꯕ ꯅꯪ ꯊꯕꯛ ꯆꯠꯇꯣꯔꯕ꯭ꯔꯣ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯃꯣꯗꯤꯅꯤ ꯃꯆꯥꯅꯨꯄꯥꯕꯨ ꯇꯥꯟꯅꯔꯛꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯄꯥꯏꯈꯣꯝꯕ ꯆꯞ ꯂꯦꯞꯂꯒ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯉꯁꯤꯁꯦ ꯑꯣꯖꯥ ꯃꯥꯏꯕ ꯑꯃꯅꯅꯦ ꯍꯦꯂꯣꯏꯒꯨꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤ ꯊꯋꯥꯏ ꯈꯔ ꯅꯨꯡꯁꯤꯠ ꯑꯣꯜꯂꯒ ꯄꯥꯏꯈ꯭ꯔꯦ ꯍꯥꯏꯅꯦ ꯑꯗꯨ ꯊꯦꯡꯅꯔꯗꯤꯅꯦ ꯈꯣꯏꯗꯧ ꯊꯤꯠꯀꯅꯤ ꯑꯗꯨꯅ ꯆꯦꯜꯂꯗꯤ ꯃꯤꯕꯨ ꯉꯥꯎꯍꯜꯂꯦ ꯍꯥꯏꯕ ꯑꯃ ꯍꯥꯏꯅꯦ ꯄꯥꯏꯈꯣꯝꯕꯅ ꯂꯥꯎꯊꯠꯂꯛꯏ ꯇꯥꯅꯤꯡꯗꯦ ꯄꯣꯊꯤ ꯋꯥꯔꯦꯝ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗ ꯍꯦꯂꯣꯏꯅꯣ ꯐꯥꯒꯤ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯍꯣꯔꯦꯟ ꯑꯣꯖꯥ ꯃꯥꯏꯕꯅ ꯀꯧꯔꯒꯅꯦ ꯌꯦꯜꯂꯤꯡ ꯊꯥꯗꯅ ꯂꯥꯏꯒ ꯈꯨꯔꯨꯝꯗꯧꯔꯤꯕꯅꯤ ꯌꯦꯡꯅꯤꯡꯗꯦꯀꯣ ꯏꯃꯥ ꯀꯥꯟꯅꯗꯕꯗ ꯃꯇꯝꯁꯨ ꯃꯥꯡꯕ ꯁꯦꯜꯁꯨ ꯇꯤꯡꯕ ꯍꯥꯏꯅ ꯒꯥꯔꯤ ꯀꯥꯈꯠꯂꯒ ꯊꯧꯗꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯄ꯭ꯔꯃꯣꯗꯤꯅꯤꯅ ꯍꯣꯔꯦꯟ ꯉꯟꯅ ꯍꯜꯂꯛꯎꯀꯣ ꯃꯃꯥꯏꯕꯦꯝꯃ ꯄ꯭ꯔꯃꯣꯗꯤꯅꯤꯁꯤ ꯂꯥꯏ ꯇꯤꯟꯗ ꯌꯛꯂꯥꯈꯣꯏ ꯊꯥꯖꯕ ꯃꯤꯑꯣꯏꯅꯤ ꯃꯥꯏꯕ ꯃꯥꯏꯕꯤ ꯄꯥꯟꯖꯤꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯝꯅ ꯂꯨꯝꯅ ꯂꯧꯒꯜꯂꯤ ꯅꯨꯡꯊꯤꯟ ꯇꯥꯜꯂꯛꯇꯨꯗ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯣꯌꯨꯡꯕꯗꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯕꯖꯥꯔ ꯃꯌꯥ ꯌꯧꯁꯤꯜꯂꯛꯄꯗꯨꯗ ꯂꯣꯌꯨꯡꯕꯅ ꯒꯥꯔꯤ ꯈꯥꯝꯃꯤ ꯀꯩꯗꯧꯔꯦ ꯅꯦꯆꯧꯕꯤꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯇꯄꯛꯄꯅꯤ ꯑꯗꯨ ꯑꯝꯇ ꯂꯩꯔꯨꯒꯦ ꯏꯕꯥꯏ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯨ ꯄꯥꯏꯈꯣꯝꯕꯅ ꯊꯨꯅ ꯂꯥꯛꯅꯕ ꯇꯧ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯎꯕ ꯅꯨꯄꯤ ꯈꯨꯗꯤꯡ ꯈꯥꯏꯔꯒ ꯐ꯭ꯂꯠ ꯇꯧ ꯂꯩꯅꯨ ꯑꯁ ꯏꯕꯥꯏꯁꯤꯗꯤ ꯄꯨꯂꯞ ꯍꯥꯠꯄꯩ ꯋꯥꯅꯤꯅꯤ ꯍꯣ ꯆꯠꯂꯦ ꯑꯩ ꯁꯤ ꯍꯥꯏꯔꯝꯂꯒ ꯀꯨꯝꯊꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯈꯨꯠꯇ ꯑꯥꯏꯄꯦꯗ ꯑꯃ ꯄꯥꯏꯔꯒ ꯆꯦ ꯆꯥꯡ ꯈꯔꯁꯨ ꯌꯦꯡꯂꯤ ꯇꯥꯟꯖꯥꯗꯨꯗ ꯄꯥꯏꯈꯣꯝꯕꯒꯤ ꯃꯅꯒꯟꯗ ꯄꯣꯠꯁꯛ ꯑꯃꯅ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯛꯈꯤ ꯄꯥꯏꯈꯣꯝꯕꯁꯨ ꯃꯅꯒꯟꯗꯣ ꯅꯥꯜꯂꯒ ꯃꯅꯤꯡ ꯑꯣꯟꯊꯣꯔꯛꯂꯒ ꯁꯥꯎꯅ ꯂꯥꯎꯏ ꯑꯣꯏ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣ ꯃꯅꯤꯡ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯥꯏ ꯃꯌꯥꯗ ꯅꯛꯅ ꯁꯦꯟꯗꯜ ꯑꯃ ꯅꯛꯅ ꯍꯨꯝꯂꯒ ꯄꯥꯏꯔ ꯆꯠꯈꯤ ꯇꯥꯟꯖꯥꯗꯨꯗ ꯅꯥꯀꯟꯗꯒꯤ ꯆꯦꯜꯂꯛꯄ ꯅꯨꯄꯥ ꯑꯃꯅ ꯄꯥꯏꯈꯣꯝꯕꯒꯤ ꯇꯨꯡꯗꯒꯤ ꯀꯟꯅ ꯍꯦꯛꯇ ꯊꯣꯝꯖꯤꯜꯂꯛꯏ ꯄꯥꯏꯈꯣꯝꯕꯁꯨ ꯃꯁꯥꯗꯨ ꯃꯅꯤꯡ ꯈꯔ ꯍꯜꯂꯤ ꯒꯥꯔꯤ ꯂꯩꯔꯝꯗ꯭ꯔꯗꯤ ꯇꯨꯔꯝꯕꯁꯨ ꯌꯥꯔ ꯄꯣꯠꯅꯤ ꯅꯨꯄꯥꯗꯣ ꯃꯉꯣꯟꯗ ꯑꯃꯨꯛꯇꯪ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯥꯒꯤ ꯑꯥꯏꯄꯦꯗꯇꯣ ꯇꯥꯞ ꯂꯥꯛꯂꯒ ꯀꯟꯅ ꯆꯦꯟꯈꯤ ꯄꯥꯏꯈꯣꯝꯕ ꯇꯤꯈꯠꯇꯅ ꯂꯥꯎꯔꯛꯏ ꯍꯩ ꯍꯨꯔꯥꯟꯕ ꯉꯥꯏꯈꯣ ꯅꯪ ꯁꯤ ꯍꯥꯏꯔꯒ ꯍꯨꯔꯥꯟꯕꯗꯨ ꯇꯥꯟꯅꯩ ꯍꯨꯔꯥꯟꯕꯗꯨ ꯀꯩꯊꯦꯜ ꯄꯣꯂꯛꯇ ꯆꯦꯟꯁꯤꯟꯒꯦ ꯇꯧꯕꯒ ꯄꯥꯏꯈꯣꯝꯕꯅ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯅꯨꯄꯥꯗꯨꯗ ꯊꯣꯝꯃꯤ ꯅꯨꯄꯥꯗꯨ ꯄꯜꯂ ꯇꯨꯁꯤꯜꯂꯤ ꯂꯩꯔꯝꯃꯨ ꯅꯪ ꯈꯪꯅꯤ ꯅꯪ ꯁꯤ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯤ ꯍꯨꯔꯥꯟꯕꯗꯨꯁꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯄꯣꯠ ꯆꯩꯒꯗꯣ ꯂꯪꯊꯣꯛꯑꯝꯃꯒ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯅ ꯁꯥꯂꯥ ꯍꯨꯔꯥꯟꯕꯅꯦ ꯀꯥꯏꯅ ꯃꯔꯤꯟꯗꯤ ꯌꯥꯎꯗꯦ ꯍꯥꯏꯅ ꯃꯥꯒꯤ ꯑꯥꯏꯄꯦꯗꯇꯣ ꯈꯨꯟꯒꯠꯂꯤ ꯇꯦꯝꯄꯔ ꯒ꯭ꯂꯥꯁꯇꯣ ꯐꯖꯅ ꯀꯥꯏꯔꯝꯂꯦ ꯏꯀꯥꯟ ꯀꯥꯟꯅꯗ ꯇꯨꯡꯗ ꯃꯥꯡꯗ ꯑꯣꯏꯅ ꯄꯥꯏꯈꯣꯝꯕꯗ ꯉꯁꯥꯏ ꯂꯪꯉꯛꯈꯤꯕ ꯁꯦꯟꯗꯜꯗꯣ ꯅꯥꯝ ꯑꯃ ꯄꯥꯏꯔꯒ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯥꯗ ꯇꯥꯔꯤꯕ ꯕꯦꯒꯇꯣ ꯈꯨꯟꯒꯠꯂꯤ ꯁꯣꯔ ꯐꯨꯏꯅ ꯍꯣꯜꯂꯒ ꯑꯁ ꯄꯣꯠ ꯆꯩꯁꯤꯗꯤ ꯁꯨꯅ ꯌꯥꯎꯔꯤ ꯃꯥꯜꯂꯤ ꯕꯦꯒ ꯂꯥꯛꯈꯤꯕꯒꯤ ꯇꯥꯟꯅꯔꯛꯂꯤꯕ ꯅꯨꯄꯤꯗꯣ ꯍꯦꯟꯊꯣꯏꯕꯤꯅꯤ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯤ ꯊꯕꯥꯁꯅꯥꯁꯨ ꯍꯦꯟꯊꯣꯏꯕꯤꯕꯨ ꯇꯥꯟꯅꯔꯛꯏ ꯊꯣꯏꯕꯤ ꯕꯦꯒ ꯐꯪꯉꯕꯣ ꯍꯦꯟꯊꯣꯏꯕꯤꯅ ꯐꯪꯉꯦ ꯁ꯭ꯋꯥꯏꯁꯦ ꯂꯩꯍꯩꯕ ꯂꯝ ꯅꯠꯇꯦ ꯍꯨꯔꯥꯟꯕ ꯗꯥꯀꯨꯗꯔꯥꯡꯅ ꯄꯤꯛ ꯊꯜꯂꯦ ꯑꯩꯒꯤ ꯁꯦꯟꯗꯜꯒꯥꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯊꯕꯥꯁꯅꯥꯅ ꯁꯦ ꯅꯥꯝꯃꯁꯤꯗ ꯂꯩꯔꯦ ꯁꯤ ꯍꯥꯏꯔꯒ ꯁꯦꯟꯗꯜ ꯅꯥꯝꯃꯗꯣ ꯍꯦꯟꯊꯣꯏꯕꯤꯗ ꯄꯤꯔꯛꯏ ꯍꯦꯟꯊꯣꯏꯕꯤꯅ ꯅꯥꯝꯃ ꯑꯩꯅ ꯄꯥꯏꯔꯦ ꯑꯁ ꯑꯁꯤꯁꯨ ꯇꯠꯂ ꯃꯥꯜꯂꯦꯅꯦ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯤꯕꯗꯣ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯥꯏꯈꯣꯝꯕꯅ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯅꯪꯅꯔ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯁꯦꯟꯗꯜꯅ ꯊꯣꯝꯃꯛꯈꯤꯕꯗꯣ ꯑꯅꯤꯗꯨ ꯄꯥꯏꯈꯣꯝꯕ ꯂꯦꯞꯂꯤꯕꯗꯣ ꯉꯁꯥꯏꯒꯤ ꯃꯨꯟꯅ ꯌꯦꯡꯂꯨꯗꯦ ꯍꯦꯟꯊꯣꯏꯕꯤ ꯋꯥꯈꯜꯗ ꯁꯛꯀꯗꯤ ꯍꯩꯀꯠꯇꯅ ꯇꯥꯈꯠꯂꯤ ꯑꯩ ꯇꯧꯒꯦ ꯈꯪꯉꯤ
ꯃꯈꯣꯟ ꯊꯣꯛꯅ ꯄꯥꯏꯈꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩꯅ ꯉꯁꯥꯏ ꯊꯣꯡꯈꯤꯕꯗꯣ ꯅꯪꯉꯣꯟꯗꯔ ꯄꯥꯟꯈ꯭ꯔꯤꯗꯣ ꯑꯣ ꯁꯣꯏꯈꯤꯕꯅꯦ ꯑꯗꯨꯗꯤ ꯄꯥꯏꯈꯣꯝꯕꯅ ꯑꯣꯏ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯔꯛꯀꯅꯨ ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯅꯪ ꯀꯅꯥꯅꯣ ꯈꯪꯂꯒ ꯑꯩꯁꯦ ꯀꯔꯤ ꯃꯅꯥ ꯐꯪꯗꯧꯔꯤꯒꯦ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣꯗ ꯏꯅꯒ ꯏ ꯀꯥꯕꯅꯦ ꯄꯥꯏꯈꯣꯝꯕꯗ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯦ ꯁꯥꯎꯕ ꯅꯪꯒꯤ ꯏ ꯀꯥꯕꯗꯨꯅ ꯑꯩꯒꯤ ꯄꯣꯠ ꯀꯥꯏꯔꯤ ꯈꯣꯠꯂꯤꯁꯦ ꯁꯤꯡꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯁꯤꯗ ꯆꯦ ꯆꯥꯡ ꯑꯔꯨꯕ ꯃꯌꯥꯝ ꯌꯥꯎꯔꯤꯅꯤ ꯍꯦꯟꯗꯣꯏꯕꯤꯁꯨ ꯃꯥꯒꯤ ꯁꯦꯟꯗꯜ ꯑꯇꯠꯄꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯄꯥꯏꯈꯣꯝꯕꯗ ꯎꯠꯂꯒ ꯅꯪ ꯀꯅꯥꯅꯣ ꯈꯪꯂꯒ ꯑꯩꯒꯤ ꯁꯦꯟꯗꯜ ꯇꯠꯂꯤꯁꯦ ꯁꯝꯕ ꯉꯝꯗꯧꯔꯤꯕ꯭ꯔꯣ ꯊꯕꯥꯁꯅꯥꯅ ꯑꯁ ꯊꯣꯏꯕꯤ ꯃꯥꯟꯅꯧꯅꯣ ꯌꯥꯔꯤꯃꯤ ꯄꯥꯏꯈꯣꯝꯕꯁꯨ ꯏꯒꯣ ꯑꯃꯒ ꯂꯣꯏꯅꯅ ꯁꯛꯇꯣ ꯌꯥꯝ ꯀꯥꯛꯂꯛꯀꯅꯨ ꯅꯪꯒꯨꯝꯕꯁꯤꯗꯤꯅꯦ ꯑꯩꯅ ꯁꯦꯜ ꯄꯤꯔꯒ ꯂꯩꯕ ꯉꯝꯕ ꯃꯤꯅꯤ ꯂꯩꯔꯣ ꯅꯪ ꯉꯝꯂꯗꯤ ꯂꯩꯔꯣ ꯁꯛꯇꯥꯃꯛꯅ ꯅꯅꯥ ꯄꯥꯇꯦꯀꯔ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯗꯨꯒ ꯒꯞꯆꯥꯎꯒꯁꯨ ꯇꯧꯔꯤ ꯆꯠꯊꯣꯏ ꯑꯁꯥꯏꯗ ꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯏꯈꯣꯝꯕꯕꯨ ꯏꯟꯊꯣꯛꯂꯝꯃꯒ ꯆꯠꯈ꯭ꯔꯦ